यूनिफॉर्म द Leibasing reward Piba Houragani Lanna Thabak Touramlabadi Cheirak Oina Fangani Biden India na ningkha tamkhiba numit Independence Day pangthokre August 15 India gi ningtamba numit thauram ngarang Manipur da su akanba section thauranga loinana laingak na sinduna pangthokre Thauram asi Imphal gi ahanba Manipur Rifles Parade Ground da Chief Minister Nongthongbam Biren na athoiba mithung oiduna humbudraga taruglak suba ningtam numit thauram pangthokhe Thauram aduda CM Biren Singhana Laibak asigi machu ahumgi phiral paihanke Police School amasung college singi mahiroi singi ningthizaraba March pass ke salami okay tungda mana mathumna chingbasu yanthoke Thauram aduda Chief Minister Biren haike India na ningtamba phangkiba Azadi ka Amrit Mahotsav sahi humbudraga manga mapung pharakpa amasung sahi humbudraga taruk subagi ningtambagi numit pangthokliba se Laibak ase ningtamna bahonabada thawaina pontha pikhiba singda ikai khumnaba utpane thauna laidaba maraiba ki damak khanba thauba singge hanba leitraba thauna na British pu maithiba piduna India ningtamba phangkhibane Laibak asina ningtamba phangkhraba matung PM Modi na PM hek oirakpadagi amuka hena ahongba ma Laibak sida lakhibaga loinana PM gi wahai amada Laibak sigi miyamna nongma nongmagi thajaba helakle Thazaba sigi matungina handak pangthokiba mikhalda miyamna BJP Thagalakpadagi BJP gi anisuba laingak 2.0 amukhanna lakhibani haike laingak asina lamdam asida thabak phangdaba singge awaba isu kokhanaba startup scheme ge senpham lupa crore ama oiramba du lupa crore samade hengadan khre haike ngamkhai gi area singda mitop sanglakpa thingnaba mafam kuntra ga marida police outpost thamkhre miyam gi wakata na basu district khuding makta tha khuding gi chesha taraga mangada miyam gi numit thauram pangthokpa haure Uniform da Leibasing su reward Piba Houragani Lan hauzik laingak asi lakpadagi police ka miyam ga naknana chatminaduna thabak tawbadagi laingak asi ga miyam ga mari naksinarakpanay hauzik lamdam asida ingchik pa khunayama oiduna chawkhat thaurang da mangjil thaba state ama oire masi miyam ga loinana chatminabadagi ngambane CM na hai chatliba chahi manga asida paikhat kadaba thabak plan tawba loire lakadoriba kumja 2027 phawbada paikhat kadaba vision puthokpa North East ta Manipur na ahanba oire vision asi puthokle haiduna laingak asina hektamak tawsilloi akhang hai singi mot lauraga semdok semjin tawkhigani haike irang thongsu chahi asigi December phawbada loisilaba yai irang thong asi saba loisilabade lambi asida ngaiak leitana thong tatli haibagi awaba du koklagane Imphal manungda ring road semna basu thaurang loire haike Har gi wathok loiba leitre sarkar gi loisangda har loba chaluba MLA dagi lobi yu hairakle MLA singda har yalhali haiduna laibak wathok oina duna miyam gi khongjang kaya lakpadagi district agriculture officer gi khuthangda har phangalagani haina laingakna warep logduna DAO gi khuthangda har yanhalam labasu DAO office ta har loge chalubada MLA gi DO puduna lobi yu hairakle nong matam sana chudabadagi laikrak chatpa lofam kaya yaurabasu laingak na henba midyang changba leite laingak na yuria watana lei haidabasu mari leinaba loisangda har PBU chalubada MLA gi DO puraga sanjen thongge agriculture office tagi lobi yu hairakle pawasi tabadagi aikhoi paumina thogdok thokpham da chalaga yenglubada laumi aduna thengnariba awabadu gi matangda marik chumna tamlakhe state asigi lamfel da leiba harge godown da yuria bagsing leibade aikhoi gi paumina urakhe Godown dagi tata lotta har sing puduna thogdokhibasu gari aduda hangbadasu singda punaba MLA ge pubani haina phongdoklakhe har gi matang asida laingak asina thamoi sengna thabak tawbiduna laumi gi awaba kokhanba chumgani haina loisangda har loba chaluba thamoi kairaba laumi aduna phongdorokhe mari leina de PLA tha asigi taraga mari da Thobal police commando amadi taraga taruk suba AR gi apunba tim amana fare hairiba Miyoi taret RPF amade masigi lanmi sanglup PLA ga karigumba hiram amata da mari leina de haina party asigi serol amana haire aina thinkraba Revolutionary People's Front RPF amasung masigi lanmi sanglup People's Liberation Army PLA gi Assistant Secretary Publicity bangkim na thadorok pa serol amana hai fare hari ba miyoi sing adude singkham basanta chahi kuntraga nipan Elias Khambaton apokpa CH Ningthombi Laifam Andro Khuman Nungyumbi Moirang Them Jites sahi kungani thoi apokpa M Manjit Laifam Kaksing Ningthau Laikai Kwanjengbam Romeo sahi kungani pan apokpa Ke Ragu Laifam Moirang Kwanjang Bamaning Laikai Hauzikna Awang Sekmai Kwanjang Laima
Fanjawbam Ravi Elise Luangamba Chahi Kungataruk Apokpa P Kulla Laifam Andro Labaugzam Sing Laikai Salam Mangi Jau Chahi Yankai Gamanga Apokpa Laikhidraba S Tombe Laifam Kaksing Waidi Salam Laikai Naurem Manos Chahi Kulumdoi Apokpa N Novin Laifam Lukier Mayay Laikai Amade Samurai Latpam Akas Elise Muston Sahi Taragamapan Apokpa S Rajesor Laifam Kaksing Waidi Saban Bambon Laikai Ni Haire All India Football Federation FIFA gi athing bamayok na re All India Football Federation AIFFK Thabak Touramda atopa third party na khud thingjin baga mari lena na FIFA na suspension laukthokre athing ba si makata ba warolama FIFA gi maikai dagi thoktriba phauba chanaraga ne athing ba sina takpade India na yumbu oiduna chahi asige October 13 dage kunthra phauba pangthokna ba matam lepkhraba under 17 Women's World Cup Leibak asida pangthok naba thauram yalam bagum pangthok pa du yararoi FIFA na India da thamli ba thing basina under 17 Women World Cup yumbu oina bagi India da leram bahak adu mangjare FIFA na AIFF na third party na khud thingjin bagi damak khudak tagi hauna suspend tawre haina ningthau ka ba numitta soccer governing body asina phongdokhibane amarom da India gi Supreme Court ta me tha da AIFF po Thingjin bagal oina na masana asige thabak thauram sing yengsinaba AIFFK Constitution amend tauba made tha taraganipan panduna lairuraba mikhal pangthoknaba member ahum gi oiba committee ama hapkhe masigi paukhumoina FIFA amade Asian Football Confederation na Indian Football stakeholder singa unanaba AFC General Secretary Windsor Zonal singmatim ama thakhe FIFA na AIFFK mathakta thamliba thingba se AIFF Executive Committee Power Azum Taunaba AIFF ki thabak thauram sing masagi administration na amuga na mapung phana paisinaba committee ama semnaba gidamak order thokpaga lauthokani haire athing basina maram oiduna FIFA amadi Asian Football Federation na sinba competition sing da India gi mahut sinba club sing natraga Leibak asigi Football Association na saruk yabadasu athing ba lairaga nei maram asina Singapore amadi Vietnam ga sanagadaba friendly matching so cancel tawkre adumakpo domestic football de makha chathaba yaga nei loina season asida Kolkata da pangthokna basem sariba chama ga kuntrama thoisuba Duran Cup ti adumak pangthokani haide panba yabadi kumjali singa maga chamapan kuntra ga taretage AIFF semlakpadagi hauna FIFA gi athing bamayok na base handaki asina ahan bane athauba chitaranjan gi maphamda imung manung yauna mi yamna laisu katuna ikai khumnakhre Lamdam masidagi Armed Forces Special Power Act 1958 lautho uhaiduna ing 2004 gi August 10 ka mga Independence Day numita Bisnupur Bazar da masa mathanta mai thajaduna thawai thakraba Manipur Student Federation MSF ki thaume Pevam Sitaranjan laikhidaba numit ka mari lenana mahaki pongnapam lamdam Sega Road takhelambam laikai da leiba TYC Club ta laikhidraba sigi photo da imung manung yauna Mahiroi amadi miyamna laisu katuna ikai khumnaba utkre loinana thauram asigi mangoinana Bisnupur da leiba athauba sigi murti da imung manung yauna miyamna laisu katuna ikai khumnakhe orientation program pangthoklaga ne DM College of Teachers Education DMCTE Imphal gi anauba academic session 2022-24 ge inaugural kam orientation program lakliba saisa taragani panda college asigi multipurpose hall da pangthoklaga ni haina DMCT na thadorok pachero lamana phongdorok le VA course ta nauna ming chankraba student teacher singna numit asigi ayuk pung tara taba matamda report tawgadawani haina cherol asina makata na phongdorok le aroi bada tabi riba pumnamak pu thagachari